Aphaba mapung faba mi ama oinaba hotnaba haibashi lairik khaktana yade lamdamatugi matam gi oiba issue kaya neinaba mathau tai haina MP Bimol Akoijam na fongdokre wafamase kaisam thongda leiba Ramlal Paul Higher School gi oina handak chai class 10 amade 12 ta mark wang na pass torakraba mahirui sing okpagi thoramda mark na fongdokibani school asege English singam chamapan marifuni toy metric alumni ga khutsamna pangthokiba thoramda mahirui punna kunda selgi mana yauna achamba khudol tamdana makoibo pukning thawatke thoramda Ramlal Paul gi cha lisingamaga Chamapan Marifuni Toy Metric Alumni President A. Guneshwar Sharma, MP Bimol Akoijam, Principal Hawam Bobina Maru Ibamitung na Sarukya K. Thoramado gi matangda wangang na duna Bimol Akoijam na khaktana hai Ramlal Paul gi mahirui sing discipline leibaga lena unique oina leirakpa school amani school ase da tamlakpa mahirui kaya ngasi de tongan ba hiram kaya da mai paklaba miyoi kaya leikre hauzik matamda school fare haina leiriba se matamada da leiramde Aphaba school haiba ama leite school adu da tamliba mahirui singna faraba matamda school adu fagadabani amaromda mahirui singna exam da son haure haiduna wakal hantaba tawredabani exam haibase lairik macha khaktani wakalon chawk thokna bahonaba machangi haiba wafam so fongdoke sida yam phare haraga dang overall unchi chupa consistently kalo ta hongdra da yaros no ye level da masina kitan marks one re ari manga ta award pi haina su level ba satha sim khan nu akuju kusu abba satha warke isagi basic intelligence di lei hai aduga aisi yam thabak atop yam tawgal level satro ngai di leipa ki ne dunia chemgal le lairik seimona central orte ado isagi pamjaba gk pamba english pamba adu di dum angang ngai yaure ani isana evolve to jagada bani duna lambi se hana khara phagre haina lev kan loina mak topor oi gi ba matanga si loina mak kuchigi loisilam dai ji loina kana su position ki su loina phasana lai aduga noina sida soyore haidana khulsin duare su khangan adum lore pada afa me noi third division da power ko mi bawa na is koi ba hani ngai le san adugi basic examination ICD is only a facet of life macha ma kantani and overall noina hosit lairik phangmada award from the issue adugi consistency ma leina honaba adu overall personality develop tamnu honaba diga atopa sat noi khara phagna phangongla su noina da goran da demotivate tawida exam is, don't forget, is only one facet of life, it's only an experience of life. That is not the life.